Nakal amoromda SAFF Under 19 Championship te India na Bangladesh pu maithiba piduna championship asigi winner oirakhiba aduda Parliamentary Affairs Union Minister Kiren Rijiju Amasung Yaskim Union Minister Dr. Mansukh Mandaviya na Thagatpa Amadi Nungaiba Phongdorakli Union Minister Kiren Rijiju na extra thagalakpa post amana hai India na Bangladesh pu maithiba piduna SAFF Under 19 Football Championship ki mapu oibangam kiba asi kaungamdana lehoragadaba aduba thaudok amani maru oina Arunachal Pradesh asi maru oiba sports destination amasu oirakli Team India ki sanaroi singna singthana ngai oiba mawongda sanakhi haina sumha ki post asina makhatana Phongdorakli nakalam amaromda Union Minister Dr. Mansukh Mandaviya na extra thagalakba post amana hai Team India na SAFF Under 19 Championship ki mapu oibangam kiba asi thagatli matam kharagi mamangda Arunachal Pradesh ta chatluba khongsa amada Team India ki sanaroi sing asiga unaduna wari sanabagi tanja ma phangki makhoi ki mathauna maringjal amadi hotnaningba sing adu ubada apen mapoki aduga ngasina amuk punamak adu thabak to ontoktuna championship asigi winner oibangamle sanaroi sing asigi tungi punsida hena mai pakpa oisanu makhoi na ngasi India gi damak mingjat porokpa asigi damak laibak asna chauthok chawa poki hainasu post adu da makhatana Phongdorakli